Kurumjari, Times of Manipur, TOMTV, The Morning Talk, Raising the Voice, being Tavi, quite Punamapu, DHAMENDRO, WANGKHEMCHA, Taram Noksari. Housing, Nasi, Equay, Sankumai, Ginomaram, Wedakanda, Equay, Impal, the Pong River Tongan, Tongan, Processing, Shuti, Equimaramna, Equay, Processing, Pong, Lemna Cray, Adumoinamak, Equay, the Saturday Lakpa, the Pong, Processing, Cananina, but other Mahuta, Narang Numidang, forward, TOMTV, Karikam, Processing, Sadok, Kibi Habadu, Miampuna, quite headlines in the Mutang being Tanam Taminas. Ahanbada Moroga Pau Pizeri. Coronavirus ki laisik ka mari lenena Indo-Myanmar border gi ahoba lambi singda athingba thamba hokre. Moreda chingnaningai oiba mawongda ahangba yum amagi manungda nupi amagi asiba haksang lairamle. Zirivam district ke Kalinagar da yum ama maine tumna sakrai thoidopa misiminade yahomtre. Amadi mahausagum yausang kumhaina lakpada mapung kayada sana khonabada mapung oiba thorum oiduna tongan ba club singna sinduna yausang sports meet pangthoknari. Ang paudo ikiba adugum laban lamdam stoki tongan pau sing TOMTV ni pikiba pau dam miam puna kahin khaba matungda ngasi pauda euki pungja pauda TOMTV na pangjaba dum tongan ba pau sing khana nabi dam khumna jara sangai express ki editor KHOGENDRO KHONDRAM akoi gi studio election bidu leibire tamo KHOGENDRO busu taram noksori tagatchen Tamasi impan da tongan pauses sing shuti ikiba na phong do maramna akoi pauses sing di khoi nei nabi tanja leijadre adum moina ma ngarang nungmidang pung mapal phawi manungda TOMTV na santhok sakhiba adugumba headline sing myam pun yengmina khre adu hoji phawda phangba TOMTV na phungba pau sing manungda akoi ngarang si khoi yoksang festival akoi mapung phana hodok khre akoi senglaba kangla gi laifam lendagi akoi tongan malamda masi club organization kya gi mute sing amasung maira paibi sing amasung sport lover kya na saruk yara kan da akoi to solution khiba khothiba hoji phawda sathabgi kaya lady show program kaya masana kaya masang daw ado yoksang kumai si daw akoi mamang ya satnaramba bete ba khopagi sang hanthara kana sport lo masaksil lakpasina akoi anoba safu mo di pigidran khale daw ado tamoi wafam di kai thambin amana asidi yam chume matamama di yoksang ai se aber taina ba adigi angang macha degli sabi macha na lambi de sen munba adi phajada masak mayam ama lerami koi hoyi sumadu loina mak tokre haibadi nate adubu sports ki movement ama lakpa Manipur sports ki movement makti yam kuireba matam dagi wani adubu yausangin nimit mangani si adum harau kumhai wena adum panglei da pagtaw taw leibagi mahutta abhabaromda haitare ne sports lom don jalak pai je masidi yam phaba khwadi hena phaba movement ne hoji Manipur gi mafam ama loda bakta lekai club leibu khuding lampak khangde leitaw leibre leitaw khangde loina mag sports ki thabak sta loina mag thwai yaushin hai ngarang makta da ngarang ayuk tagi masi nungdang ba wacha thagi maira kangla dagi maira lawraga lakpa che adon lambi si yausang gi chuti ni haibadani mi ji chin gi ba chilli be maruina sports ki movement da mayam je thwai yaushin lakpa do ni maduna madu khakta nate ngasi ayuk phawba hujiksu adum ai khoi adum TOMTV gi studio da sudum phawge lagatai kangla dagi maya ro lakna ba khona mayam sayuk ti hona mayam lakna gre tongan ba club ki su dum loina ba mase maya lo raga sumnagi maya lo ba khakta gi wa nate numit hoi ngarang dagi jo hogre adum numit mari ni sumna ngasi dagi de haidare ne ngarang dagi harga mangani sune khoi yoksangi hanagi phajada ba saktam duloi tongtho ga jiti sanabaromda mai onsilakpani masidi yam phawani adunabu Manipur se khoi sports ki power house ne na hainari jini sana bai je makhong dagi heng hanuraga ta sana bi abanate makhong dagi angang bisak oringa dagi sana bagi apam ba waklon mayam je ahlaman jingna piraga masdagi lekai gi lapang masaduri horaga cho ground da laga jiti
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯃꯥꯂꯦꯝꯅ ꯃꯁꯛ ꯈꯪꯉꯕ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯑꯗꯨꯝ ꯊꯦꯡꯅꯔꯕꯅꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯨꯞꯃꯦꯟꯁꯤꯗꯤ ꯌꯥꯝ ꯃꯈꯜꯒꯤ ꯃꯨꯞꯃꯦꯟꯅꯦꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯣ ꯇꯥꯃꯣ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯆꯠꯅꯕꯤꯁꯨ ꯑꯩꯈꯣꯏ ꯃꯃꯥꯡ ꯆꯠꯇꯒꯤ ꯂꯥꯛꯄꯗꯨ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃꯅ ꯌꯥꯎꯁꯪ ꯑꯁꯤ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯍꯔꯥꯎꯁꯤ ꯅꯨꯃꯤꯠ 5ꯗꯒꯤ ꯍꯦꯟꯗꯅ ꯑꯩꯈꯣꯏ ꯊꯥꯕꯜꯁꯤ ꯆꯣꯡꯅꯕ ꯈꯪꯍꯟꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯑꯍꯧꯕ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯐꯝ ꯑꯌꯥꯝꯕ ꯊꯥꯕꯜ ꯆꯣꯡꯉꯤ ꯑꯗꯨ ꯇꯝꯊꯤꯔꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯅ ꯑꯩꯈꯣꯏ ꯃꯥꯂꯦꯝꯗ ꯂꯥꯟꯗꯥꯔꯛꯄꯒꯤ ꯃꯤꯄꯥꯏꯕ ꯂꯩꯉꯩꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡ ꯑꯩꯈꯣꯏ ꯏꯆꯟ ꯏꯆꯦꯁꯤꯡꯁꯨ ꯉꯔꯥꯡꯁꯤ ꯂꯩꯉꯥꯛꯇꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯣꯏꯅ ꯑꯅꯧꯕ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁ ꯄꯨꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯛꯁ ꯎꯞꯄ ꯍꯦꯟ ꯒ꯭ꯂꯣꯞ ꯎꯞꯄꯒ ꯊꯥꯕꯜ ꯆꯣꯡꯈꯤꯕꯒꯤ ꯄꯥꯎꯁꯨ ꯉꯔꯥꯡ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤ ꯁꯟꯗꯣꯛꯆꯈꯤ ꯇꯥꯃꯣ ꯁꯤꯗꯗꯤ ꯑꯣꯏꯔꯤ ꯐꯤꯕꯝꯗ ꯂꯧꯈꯠꯂꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯒꯗꯤ ꯌꯥꯝ ꯐꯩꯅ ꯈꯜꯂꯒꯁꯨ ꯊꯥꯕꯜꯒ ꯀꯩꯅꯣꯁꯤꯒ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡꯁꯤꯗꯤ ꯃꯁꯦ ꯈꯤꯇꯪꯗꯤ ꯆꯥꯁꯤꯟꯅꯕ ꯋꯥꯠꯄ ꯑꯗ ꯗꯥꯏꯃꯦꯟꯅ ꯈ꯭ꯋꯥꯏ ꯑꯌꯥꯝꯕ ꯍꯥꯏꯕꯤꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯌꯥꯝꯁꯦ ꯍꯥꯏꯅꯩꯀꯣ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯁꯤꯅ ꯅꯨꯃꯤꯠ 5ꯅꯤꯗꯒꯤ ꯍꯦꯟꯒꯨꯝꯁꯦꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯂꯥꯎꯔ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯌꯥꯎꯁꯪ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯊꯕꯛ ꯇꯧꯕꯅꯤꯅ ꯇꯥꯏ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯌꯥꯎꯁꯪ ꯍꯧꯒꯗꯕ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩ ꯊꯦꯡꯕꯗ ꯊꯥꯕꯜꯁꯤ ꯆꯣꯡꯕ ꯍꯧꯅꯈ꯭ꯔꯦ ꯍꯣꯏ ꯉꯔꯥꯡꯗꯤ ꯌꯥꯝꯅ ꯆꯣꯡꯉꯦ ꯑꯗ ꯍꯧꯖꯤꯛ ꯗꯥꯃꯦꯟꯅ ꯍꯥꯏꯕꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯊꯥꯕꯜꯁꯨ ꯍꯣꯏ ꯆꯣꯡꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯌꯥꯝ ꯁꯥꯊꯤꯕ ꯂꯨꯔꯕ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯏꯁꯨ ꯑꯃ ꯃꯗꯨꯅ ꯁꯟꯗꯣꯛꯄ ꯚꯥꯏꯔꯁ ꯌꯥꯝ ꯁꯥꯊꯤꯕ ꯑꯩꯈꯣꯏ ꯅꯣꯚꯦꯜ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯃꯗꯨꯅ ꯁꯟꯗꯣꯛꯄ COVID-19 ꯍꯥꯏꯁꯤꯅ ꯁꯟꯗꯣꯔꯛꯄꯁꯤꯅ ꯂꯩꯕꯥꯛꯁꯤ ꯃꯊꯪ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯌꯥꯝꯕ ꯂꯩꯕꯥꯛꯁꯤꯡꯁꯤ ꯌꯧꯔꯛꯑꯕꯅꯤ ꯑꯗ ꯂꯥꯏꯕꯛ ꯐꯕꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯀꯦꯁ ꯂꯩꯇꯕꯁꯦ ꯃꯁꯤꯃ ꯂꯥꯏꯕꯛ ꯈꯤꯇꯪ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯀꯦꯁ ꯂꯩꯔꯝꯃꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯑꯗꯒꯤ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯩꯅꯣꯅꯦꯕ ꯀꯩꯅꯣꯗ ꯃꯤ ꯃꯌꯥꯝꯁꯤ ꯃꯁꯤꯗꯤ ꯕꯣꯗꯤ ꯐ꯭ꯂꯨꯏꯗꯇꯒꯤ ꯈꯪꯗꯦ ꯑꯗꯒꯤ ꯈꯨꯠ ꯍꯦꯟ ꯁꯦꯛ ꯇꯧꯅꯕꯐꯥꯎ ꯌꯥꯗꯦꯅ ꯍꯥꯏꯅꯔꯕ ꯑꯗꯩ ꯂꯧꯅꯩꯑꯅ ꯍꯥꯏꯔꯕꯅꯦꯕ ꯑꯗꯨꯕꯨ ꯄꯣꯖꯤꯇꯤꯕ ꯑꯣꯏꯔꯝꯗꯗꯅ ꯈꯤꯇꯪꯁꯦ ꯁꯥꯐꯕꯩ ꯋꯥꯅꯤ ꯑꯗꯨꯃꯛꯄꯨ ꯉꯔꯥꯡ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯅ ꯃꯥꯛꯁ ꯎꯞꯄꯒ ꯑꯗꯩ ꯍꯦꯟ ꯒ꯭ꯂꯣꯞ ꯎꯞꯄꯒ ꯊꯥꯕꯜ ꯆꯣꯡꯉꯤ ꯍꯥꯏꯕꯁꯦ ꯇꯥꯕꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯀꯜꯆꯔꯗꯨꯒꯗꯤ ꯈꯤꯇꯪꯗꯤ ꯂꯥꯞꯊꯣꯛꯅꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯁꯤꯒꯤ ꯂꯥꯏꯅꯥꯁꯤ ꯀꯟꯕ ꯉꯝꯕ ꯂꯥꯏꯅꯥ ꯅꯠꯇꯕꯅꯤꯅ ꯍꯥꯏꯗꯤ ꯁꯤꯝꯇꯣꯃꯦꯇꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯒ ꯃꯁꯥ ꯃꯎ ꯐꯕ ꯃꯤꯗꯗꯤ ꯊꯣꯏꯗꯣꯛꯅ ꯇꯧꯗꯕ ꯑꯇꯩꯗꯗꯤ ꯇꯧꯕꯅꯤꯅ ꯂꯧ ꯌꯥꯝ ꯂꯧꯅꯒꯟꯕꯅꯤꯅ ꯈꯔ ꯆꯦꯛꯁꯤꯟꯕꯗꯤ ꯌꯥꯔꯤꯉꯩ ꯆꯦꯛꯁꯤꯟꯕꯗꯤ ꯐꯩ ꯑꯗꯨꯅ ꯆꯦꯛꯁꯤꯜꯂꯤꯕꯗꯨꯃꯛꯇꯤ ꯈꯔ ꯐꯩ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔꯅ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯐꯤꯕꯝꯅ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯇꯕꯁꯦ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯀꯦꯁ ꯂꯩꯇꯕꯁꯦ ꯃꯁꯤꯃ ꯈꯤꯇꯪ ꯃꯌꯥꯝꯁꯦ ꯁꯥꯐꯕꯩ ꯋꯥꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯃꯁꯤ ꯀꯤꯅꯕꯅ ꯊꯛ ꯅꯤꯛꯑꯕꯅꯦꯕ ꯑꯁꯤꯕ ꯃꯁꯤꯡꯁꯦ ꯍꯧꯖꯤꯛ 1000 ꯌꯧꯁꯜꯂꯛꯇꯧꯔꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯤꯁꯤ ꯐꯗꯤ ꯐꯩ ꯑꯗꯣ ꯍꯦꯟꯅꯁꯨ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯅ ꯑꯩ ꯊꯝꯖꯒꯦ ꯇꯥꯃꯣ ꯌꯥꯎꯁꯪꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯑꯣꯏꯔꯤꯕ ꯄꯥꯎꯆꯦꯒꯤ ꯁꯤꯟꯐꯝꯗ ꯊꯕꯛ ꯇꯧꯔꯤꯕ ꯄꯥꯎꯃꯤꯁꯤꯡꯒꯤꯁꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯥꯀꯤꯡ ꯖꯔꯅꯦꯂꯤꯁ ꯌꯨꯅꯤꯌꯟꯅ ꯁꯤꯜꯂꯀꯥꯟꯗ 10ꯁꯨꯕ ꯖꯔꯅꯦꯂꯤꯁ ꯁ꯭ꯄꯣꯔꯠ ꯐꯦꯁꯇꯤꯚꯦꯜ ꯍꯧꯖꯤꯛ ꯑꯩꯈꯣই ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯆꯠꯊꯔꯤ ꯉꯔꯥꯡ ꯐꯥꯎꯕꯗ ꯇꯣꯉꯥꯟ ꯏꯚꯦꯟꯠ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯤ ꯑꯗꯣ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯆꯦꯒꯤ ꯁꯤꯟꯐꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯄꯥꯎꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯣꯔꯠ ꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯄꯁꯤꯁꯨ ꯇꯥꯃꯣ ꯀꯩ ꯍꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯁꯤ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯎꯃꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯗ ꯁꯥꯟꯅꯔꯒ ꯑꯣꯂꯦꯝꯄꯤꯛꯀꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯔꯅꯤ ꯑꯗꯨ ꯇꯧꯔꯅꯤꯅ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯍꯛꯆꯥꯡꯁꯤ ꯐꯤꯠ ꯑꯣꯏꯅ ꯊꯝꯕ ꯅꯠꯇꯅ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗꯁꯨ ꯁꯥꯟꯅꯕ ꯍꯥꯏꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯛꯆꯥꯡ ꯐꯤꯠ ꯑꯣꯏꯕꯗ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯃꯁꯛ ꯇꯥꯛꯄꯗ ꯁꯥꯟꯅꯕ ꯍꯥꯏꯁꯤꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤꯗꯁꯨ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯕ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯕ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯆꯠꯊꯕꯁꯦ ꯃꯁꯤ ꯌꯥꯝ ꯐꯩ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯆꯠꯊꯔꯛꯄꯅ 10ꯔꯛ ꯁꯨꯔꯦ ꯑꯗꯒꯤ ꯇꯥꯟꯖꯥ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯝꯖꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯁꯤ ꯍꯧꯗꯣꯛꯑꯝꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯗꯅ ꯃꯁꯤ ꯇꯧꯁꯤ ꯃꯁꯤꯗ ꯌꯥꯎꯁꯪꯁꯤꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ 5ꯅꯤꯁꯨ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯃꯉꯥꯏꯔꯦ ꯁꯨꯇꯤ ꯊꯥꯔꯒ ꯇꯧꯐꯝ ꯈꯪꯗꯅ ꯒ꯭ꯌꯥꯟ ꯃꯝꯃꯒ ꯂꯩꯌꯦꯕ ꯑꯗꯨꯅ ꯁ꯭ꯄꯣꯔꯠꯁꯇ ꯑꯩꯈꯣꯏꯁꯨ ꯆꯪꯁꯤꯟꯕ ꯍꯥꯏꯁꯦ ꯃꯁꯤꯗꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯐꯖꯅ ꯇꯧꯔꯒ ꯍꯧꯖꯤꯛꯇꯤ ꯌꯦꯡꯕꯁꯨ ꯅꯨꯡꯉꯥꯏꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗꯁꯨ ꯑꯗꯨꯝ ꯍꯥꯟꯅ ꯑꯦꯊꯂꯦꯇꯤꯛꯁ ꯑꯗꯒꯤ ꯁ꯭ꯄꯣꯔꯠꯁ ꯁꯥꯟꯅꯔ ꯍꯧꯔꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯣꯏꯗꯁꯨ ꯃꯐꯝ ꯑꯃ ꯐꯪꯍꯜꯂꯦ ꯑꯗꯒꯤ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯦ ꯄꯨꯛꯅꯤꯡꯁꯨ ꯋꯥꯈꯜꯁꯨ ꯍꯛꯆꯥꯡꯁꯨ ꯂꯣꯏ ꯅꯨꯡꯉꯥꯏ ꯍꯥꯏꯖꯕ ꯇꯥꯏ ꯇꯥꯃꯣ ꯁꯥꯟꯅꯕꯁꯤ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯐꯪꯕ ꯄꯥꯎꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯑꯣꯂꯦꯝꯄꯤꯛꯇ ꯁꯔꯨꯛ ꯌꯥꯒꯗꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯒꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯔꯤ ꯀꯣꯝ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯃꯍꯨꯠ ꯁꯤꯜꯂꯀꯥꯟꯗ ꯑꯣꯂꯦꯝꯄꯤꯛ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯪꯖꯩ ꯇꯥꯃꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯦꯔꯤ ꯀꯣꯝ ꯃꯃꯥꯡꯗꯁꯨ ꯃꯦꯗꯜ ꯀꯌꯥ ꯂꯧꯈ꯭ꯔꯦ ꯑꯗꯣ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯣꯉꯥꯟꯕ ꯑꯦꯋꯥꯔꯗꯁꯤꯡ ꯃꯥꯒꯤ ꯃꯤꯡꯊꯣꯜ ꯀꯌꯥ ꯄꯤꯔꯒ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ MP ꯁꯨ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯣ ꯇꯥꯃꯣ ꯑꯗꯨꯝ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ
Olympic the qualified or positive lamdam sing so thok seding ai ni bar pum goina ado masi da mo kai thamin as mini kom gi matang da di thoi dong na ai wo hai ba hingai traban khale ma si di kano ni hoi super haidare ma si chahi ju angang ju oirak trabani adagi masa mayam gi mama su oirabani ado ma gi stamina adagi wakhal lingjen thona lingjen ji ma suan handa ba dong tawe chahi ju am sala ba do madu naha oireba inkhaleba mayam siga ma mayong lamba paraga moi mayam ji adum nam thu ro ga la Because Damian Hagadoni Masi, Manga World Champion to a Grabani, I don't know about a title may also Pangramani. I don't know, India government is Masi Masak Kangba, the Malian was Masak Kanga and Madis Hanrose. I don't know my MP Pam Power more on the period. I don't know, Medico Gumagi Matang said the Hadari Manipurna, Levaxina, Maliam, you never say, so functioning Iowa, Aduma Misani, Adoma Hangas Manatolopos, the Yamuai, Masidi, Manipuri, said Hene and a Purapani, Adigi Magimato Tamdana, my Amas, and my Amatorx, no, I have from Zetan. Lakadri Bakoi, Pang Tokyo, the Pangtoko, the Olympic says who mark him, Masana, Colin propose no Amani production or Duga, I have no Olympics. They took a coronavirus machine, something. My Olympic, the International Olympic Captain did them, schedule them to labor. And we took a toy and none of the delay. Although medical with this way than other must be medal of this way than a pangani, other tea, where my arms sort of currency, goal in a panganova. Although to me, Fogda, holding powder, Malamal and Harry coronavirus issues, as always, whoever, every part of Rang powder, Rang Hing, power reporter, me the fool whom they can farm to pray. But the confirm to from a two way Lamdam Association to Amalokali manipulating Akimaki. Do you show a way you go in India, my Margaret, we more get number 1, 2, around the eating Bokre, Mission the Badu, to one Bakoi, any other Lambishing have they in Honolulu, Lambiki, also some right from the check it to one hour. I didn't know what keep it out of the boxing pony down. But locally, Kong Tang said that health minister, so we to one what you say, quarters in the labor, hospitals in this way, isolated watching. Hang number one locally the higher credo in Panda taste of number later Jennings those Otopam the late locally Kong Tang City my low way don't get Kong Tang here must Togum to Bolacotum to Kong Tang the local company. The Sanamati Himlon River Myanmar, the ticket of Marilene Myanmar see Chinaga Samnava. Some river of Pumps on the Purica and the lap of Pum the Nati. I don't must find the really the Musia, I don't some Ragal. I don't know. Laina si China gi Wuhan da gi horok panina masi Myanmar yoksla pasi am laina thoka da man ba hoi Myanmar gi second round yam lokol ngoni lokol ko lena moi da positive oi ama bolai te na moi da lok te adu China ga aphaba bari le na ri phod phod dong da ri ba leba ma ga hoi ga mu tai na banina masi lokol ta ya de ta shana moti Manipur government na India government propose to was borders matam khara sil to bina ba ha ne adu khoi Manipur si ta ngam da ba international boundary ni na adana external affairs ministry na masi yeng si lokol pa ba section thorang di yamna fatana kanna lokhalaga madu makha ta kai to wadge du khana jen haibani adu maju damin jo haibada yawge khoi di yam nuai ba hana di sample ji gwati thara mani adu jenims ta hangdok khra khoi honorable chief minister N Birena khoi Indian home minister Amit Shah da haibada gi kudak ta du hangdok won tawraga magi infrastructure dakar level loi puraga loi hangdok khra adigi adu mori da su dum hospital da ma adigi ICP da ma isolation ward na chungba kari gumba haidi international border ni na kana sil tawre hale sungam khoi du da du changjel lakpa ya ba check budi tawri chathok sin taw da adigi chathok sin taw jam limitation na ma yam strict monitor tawra bane chathok gak sin nungai tra bane ba adu so Manipur gi ne di aina khan bada local from thopa thabok te local ibrahim khale do masi local to e kira da masi hojik lying is here symptomatic treatment na ma chap sa hidak bu thok chri bane na oi Manipur da local se district mayam da adigi more da jeri da adigi Mog da Karida, the Bihiang, Mayam, the Kruger Honka local avenue. I don't locally say Masidi Yamatumi, the Lena si Naraga, Hayang. The other body was the minutes I got 43 cases, Nigga, I think we walked down. I think whether the 44 year old Havana Kanman, I do. When 43, 44 cases, Labani, I do Hiti Asiva, Gumbadi came to Yogdri. I don't know. I'm section as with the healthcare system, Jehoti Honori Havabo. America Gumba,
ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒ ꯍꯦꯜꯊ ꯀꯤꯌꯔ ꯌꯦꯡꯕꯗ ꯌꯥꯝ ꯋꯥꯡꯈ꯭ꯔꯕ ꯏꯇꯂꯤꯒꯨꯝꯕ ꯑꯗꯒꯤ ꯐ꯭ꯔꯥꯟꯁ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯗꯩ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯃꯌꯥꯝ ꯁꯤꯖꯤꯜꯂꯛꯄꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗꯤ ꯍꯦꯛ ꯉꯝꯃꯤ ꯃꯈꯩ ꯂꯧꯈꯠꯄꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯑꯗꯨ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯀꯦꯁ ꯂꯩꯇꯕꯒꯤ ꯐꯕꯋꯥꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯅꯤꯄꯨꯔꯗ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯀꯦꯁ ꯈꯔ ꯂꯩꯔꯝꯃꯗꯤ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯌꯥꯝꯅ ꯕꯦꯔꯥ ꯀꯥꯟꯅꯒꯗꯕꯅꯦꯅ ꯑꯩ ꯈꯜꯂꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯊꯤꯡꯅꯕ ꯑꯃꯁꯨꯡ ꯂꯦꯞꯅꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯕ ꯂꯥꯛꯏ ꯑꯦꯋꯥꯔꯅꯦꯁ ꯆꯤꯡꯕ ꯀꯌꯥꯁꯨ ꯄꯤꯔ ꯂꯥꯛꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯁꯤ ꯉꯔꯥꯡ ꯍꯥꯏꯕ ꯇꯥꯏ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯃꯣꯔꯦꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯅꯨꯡ ꯆꯟꯕ ꯁꯤꯅꯥꯏ ꯚꯦꯡꯗ ꯂꯩꯕ ꯌꯨꯝ ꯑꯃꯈꯛꯇ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏ ꯆꯍꯤ 63 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯠꯇꯣꯛꯑꯒ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯇꯣꯛꯄꯒꯤ ꯊꯥꯡꯅ ꯌꯥꯟꯕꯒꯤ ꯗꯥꯛꯐꯝꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯕ ꯗꯦꯗ ꯕꯣꯗꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯃꯣꯔꯦ ꯄꯨꯂꯤꯁꯅ ꯊꯦꯡꯅ ꯂꯧꯈꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩ ꯇꯥꯃꯣ ꯁꯨꯃꯥꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯁꯨꯃꯥꯏꯅ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯃꯤꯄꯥꯏꯅꯤꯡꯉꯥꯏꯅꯤ ꯑꯗꯣ ꯇꯥꯃꯣ ꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯊꯧꯗꯣꯛꯁꯤ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏꯅ ꯍꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯇꯩ ꯃꯐꯝꯗ ꯊꯣꯛꯄꯒ ꯃꯥꯟꯅꯗꯦ ꯁꯤꯅ ꯍꯟꯊꯩ ꯀꯥꯏꯅ ꯍꯥꯏꯔꯕꯁꯨ ꯌꯥꯏ ꯑꯗꯨ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠꯁꯤꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯌꯥꯝ ꯀꯥ ꯍꯦꯜꯂꯤ ꯅꯨꯄꯤ ꯑꯗꯒꯤ ꯑꯉꯥꯡ ꯁꯤꯗ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯄ ꯑꯗꯒꯤ ꯑꯗꯨꯗꯩ ꯍꯦꯟꯗꯣꯛꯇꯅ ꯍꯥꯠꯄ ꯇꯨꯞꯄ ꯐꯥꯎꯕ ꯇꯧꯔꯛꯏꯅꯦꯕ ꯅꯨꯄꯤꯗ ꯁꯨꯃꯥꯏꯅ ꯆꯠꯊꯕꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯟꯗꯦꯝ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏ ꯀꯟꯗꯦꯝ ꯇꯧꯕꯗ ꯅꯠꯇꯅ ꯁꯤꯒꯨꯝꯕ ꯊꯕꯛꯀ ꯆꯦꯟꯅꯕ ꯃꯤꯗꯨꯗꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯍꯥꯏꯅꯤꯡꯗꯦ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯂꯣꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯌꯦꯡꯉꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯆꯩꯔꯥꯛꯁꯤ ꯄꯤꯕ ꯆꯨꯝꯃꯤ ꯉꯔꯥꯡ ꯍꯧꯖꯤꯛ ꯃꯣꯔꯦꯗ ꯐꯪꯈꯤꯕꯗꯨ ꯍꯥꯏꯅꯕꯗꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ ꯁꯣꯝꯗꯒꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯉꯝꯗꯦ ꯃ꯭ꯌꯥꯟꯃꯥꯔ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯃꯗꯨ ꯆꯞ ꯆꯥꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯑꯗꯨꯝ ꯇꯥꯖꯕꯗ ꯃꯥꯁꯦ ꯍꯥꯠꯄꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯇꯧꯕꯒꯤ ꯐꯤꯕꯝ ꯐꯪꯉꯦꯅ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯗꯤ ꯁꯨꯛꯇꯧ ꯇꯧꯔꯣꯏꯗꯕ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯇꯧꯔꯣꯏꯗꯕ ꯍꯥꯏꯁꯦ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯁꯦ ꯁꯥ ꯉꯥꯒꯨꯝꯕ ꯋꯥꯈꯜ ꯆꯦꯟꯕꯁꯦ ꯍꯦꯛꯇ ꯌꯥꯎꯔꯛꯏ ꯃꯤꯑꯣꯏꯕꯁꯨ ꯁꯥꯅꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯁꯣꯁꯤꯌꯦꯜ ꯑꯦꯅꯤꯃꯦꯜꯅꯦꯅ ꯍꯥꯏꯅꯔꯤꯅꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯁꯤꯗ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯅꯨꯄꯤꯕꯨ ꯏꯅꯥꯛꯇ ꯐꯝꯃꯤꯕ ꯅꯨꯄꯤ ꯈꯪꯗꯦ ꯑꯉꯥꯡꯕꯨ ꯈꯪꯗꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯑꯩꯒꯤ ꯏꯃꯥꯅꯤ ꯑꯩꯒꯤ ꯏꯆꯟꯅꯤ ꯏꯆꯦꯅꯦꯅ ꯈꯟꯕ ꯉꯝꯃꯛꯇꯕ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯈꯟꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯤ ꯁꯥꯒꯨꯝꯕꯒꯤ ꯋꯥꯈꯜ ꯈꯟꯕ ꯃꯁꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯜꯂꯕ ꯍꯥꯏꯇꯥꯔꯦ ꯁꯥ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯈꯟꯅꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯕꯅꯦꯕ ꯑꯗꯨꯅꯗꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯆꯨꯝꯗꯦ ꯃꯁꯤꯗꯤ ꯈꯤꯇꯪꯗꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯅꯤ ꯂꯨꯏꯌꯦꯕꯨ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯗꯤ ꯄꯨꯊꯣꯛꯑꯒ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯆꯩꯔꯥꯛꯁꯨ ꯄꯤꯒꯗꯕꯅꯦꯅ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯃꯣꯔꯦ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯑꯦꯅꯤꯋꯦꯌꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯂꯩꯔꯤꯁꯤꯅꯤ ꯅꯤꯔꯚꯌꯥ ꯒꯦꯡ ꯔꯦꯞꯀꯤ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯇꯝꯗꯤ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯁꯨꯝ ꯊꯝꯗꯅ ꯃꯌꯥꯝꯁꯤ ꯄꯦꯟꯅꯗꯕ ꯂꯩꯔꯤꯁꯦ ꯃꯁꯤꯗꯤ ꯌꯥꯔꯤꯉꯩ ꯂꯩꯇꯅꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯌꯥꯝ ꯊꯨꯅ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯄꯅꯤꯁꯃꯦꯟ ꯄꯤꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨꯅꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯗꯒꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯔꯥꯏꯠ ꯃꯥꯟꯅꯩ ꯍꯥꯏꯔꯁꯨ ꯄꯥꯡꯒꯟꯗꯗꯤ ꯅꯨꯄꯥꯅ ꯍꯦꯟꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯈꯔ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐꯤꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯑꯗꯨꯅ ꯅꯨꯄꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯑꯗꯨꯝꯕꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯗꯤ ꯇꯧꯔꯣꯏꯗꯕꯅꯤꯅ ꯑꯩꯗꯤ ꯊꯝꯖꯒꯦ ꯇꯥꯃꯣ ꯍꯧꯖꯤꯛꯇ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯉꯔꯥꯡꯁꯤ ꯊꯥꯕꯜ ꯆꯣꯡꯅꯈꯤꯕ ꯃꯐꯝꯁꯤꯡ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯂꯝꯖꯥꯎꯁꯤꯡ ꯑꯌꯥꯝꯕ ꯊꯠꯂꯒ ꯊꯥꯕꯜ ꯆꯣꯡꯕ ꯃꯌꯥꯝ ꯆꯣꯡꯅꯈꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯣꯏꯅ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤ ꯄꯥꯎꯃꯤꯅ ꯍꯧꯖꯤꯛꯇ ꯄꯤꯕ ꯄꯥꯎꯗꯨꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯁꯤꯡ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯊꯥꯕꯜ ꯆꯣꯡꯕ ꯁꯤꯖꯤꯟꯅꯈꯤꯕ ꯄꯩꯌꯥ ꯑꯗꯩ ꯊꯧꯔꯤꯅꯆꯤꯡꯕ ꯀꯌా ꯑꯃ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯝꯕꯤ ꯄꯔꯤꯡ ꯑꯃꯁꯨꯡ ꯕꯔꯃꯥ ꯁꯨꯒꯅꯨꯔ ꯄꯔꯤꯡꯗ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯁꯦꯝꯅꯕꯒꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯪꯕ ꯄꯥꯎꯗ ꯄꯤꯔꯛꯏ ꯊꯥꯕꯜꯗꯤ ꯆꯣꯡꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯅꯔꯤꯕꯁꯤ ꯏꯝꯐꯥꯜ ꯁꯤꯇꯤꯒꯤꯅꯤ ꯂꯝꯕꯤꯁꯤꯡꯅꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯃꯌꯥꯝ ꯐꯥꯎꯔ ꯂꯝꯕꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯊꯥꯕꯜ ꯁꯤꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯆꯥꯏꯈꯥꯏꯔꯒ ꯊꯝꯕꯤꯔꯝꯕꯁꯤ ꯐꯠꯇꯕ꯭ꯔꯅ ꯂꯧꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯕꯨꯁꯨ ꯍꯧꯖꯤꯛ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯣꯏꯕꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯈꯣꯝꯖꯤꯟꯕꯁꯨ ꯂꯦꯞꯄꯤ ꯑꯗꯨꯅ ꯇꯥꯃꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯉꯤꯕꯁꯤꯡꯗ ꯑꯩꯈꯣꯏ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯂꯨ ꯅꯥꯟꯅꯕ ꯀꯩ ꯑꯄꯤꯜ ꯇꯧꯕꯤꯅꯤꯡꯉꯤ ꯃꯁꯤ ꯍꯣꯏ ꯃꯐꯝ ꯂꯩꯁꯤꯟꯅꯔꯛꯇꯕ ꯂꯝꯕꯤꯗ ꯆꯣꯡꯕꯗꯨ ꯐꯔꯦ ꯑꯩꯈꯣꯏ ꯃꯗꯨ ꯇꯣꯂꯔꯦꯠ ꯇꯧꯔꯦꯅ ꯃꯌꯥꯝꯁꯨ ꯈꯜꯂꯁꯦꯕ ꯑꯗꯨ ꯊꯥꯕꯜ ꯆꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯒꯤ ꯍꯦꯛ ꯉꯔꯥꯡ ꯑꯍꯤꯡꯃꯛ ꯅꯠꯇ꯭ꯔꯁꯨ ꯉꯁꯤ ꯑꯌꯨꯛꯇꯤ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯕ ꯌꯥꯕꯅꯦꯕ ꯑꯗꯨ ꯃꯁꯤ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯁꯤꯚꯤꯛ ꯁꯦꯟꯁ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯃꯤꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯉꯥꯡꯕ ꯆꯩꯕꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯑꯄꯤꯜ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕꯤꯅꯨ ꯊꯥꯕꯜ ꯆꯣꯡꯕ ꯂꯣꯏꯔꯗꯤ ꯆꯥꯅ ꯊꯛꯏꯕ ꯈꯪꯗꯦ ꯄꯩꯌꯥ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯁꯦꯡꯅ ꯁꯤꯠꯇꯣꯛꯄꯤꯔꯒ ꯂꯧꯊꯣꯛꯄꯤꯔꯒ ꯃꯐꯝ ꯆꯥꯅ ꯊꯝꯕꯤꯕ ꯑꯣꯏꯗꯤ ꯐꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤ ꯑꯃꯗꯤ ꯇꯧꯏ ꯐꯅ ꯀꯟꯅ ꯂꯨ ꯅꯥꯟꯅꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕꯕꯨ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯗꯅ ꯅꯝꯗꯅ ꯃꯣꯠꯁꯤꯟꯕꯁꯦ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯒꯤ ꯃꯣꯠꯁꯤꯟꯕ ꯍꯩꯅꯕꯤꯁꯤꯗꯤ ꯑꯩ ꯇꯧꯒꯨꯝꯁꯦꯅ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯁꯤꯡ ꯃꯤꯀꯨꯞ ꯑꯃꯇꯪꯒꯤ ꯀꯥꯏꯅꯅꯕꯒꯤ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯒꯦ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯃꯤꯟꯅꯁꯤ
WANGKHEMCHA brings you a brand new fare chart for wedding packages. Package number 1 within Imphal city area up to the range of 15 kilometers for 6 hours at rupees 1800 only. Package number 2 outside Imphal city area ranging from 15 kilometers to 30 kilometers for 6 hours at 2000 rupees only. Package number 3 outside Imphal city area beyond 30 kilometers for 6 hours to 8 hours at rupees 2600 only. For details, suggestions or feedback, please contact 1800-1027959 or 8794-613154 or visit our office at Nagamapal Rims Road near Nityananda Mandir. TOMTV the morning to reaching the voice meeting tabi quite punang amkan na taram sari tama koi hojik pau da khata na koi nei na ba ba pau si tama koi sumpi pau da phangba gi pau da koi hang na koi raya sabha gi sit si koi pangthok na ba election notification thokre koi lam state sei su koi puthok na ba koi MP puthok pa si tongan to amara rasti dol sing moi moi puthok na phonari adu lengak session pai ba BJP gi sungsin na ba lengak session su mamang di koi case bawananda koi lei oin salam bani adu ma gi matam loire adu sit men na amari thaw ma thok tari adu moi gi su koi lengak pai ba kangmu si mak su soi soi de moi mi hut ama tha ba moi pandam mo na thammi adu moi mi hut ama tha na ba hono mak ta koi moi ani gi koi party munung tongan tongan ba ai chake munara padi napak tanabi thoi hai ba pau singi khoi phangi political cycle khel lagi tamu hori ba film siri tamu khoi mi hut ama thana wona sarang na bala isi tamu kwai ying be mase dum political party gi mase nature ne amai party tonga tonga da party amagi munung da su mirep si oining ba miyam gi thabak toroge na khanba bi adum masing je am khaktang leiba na te adi mayam adi politics ta yawna ri je hoi politics ta yaw se ai je electoral politics ta nattaba sumna gi politics toroga leba gi thabak toge ai bujule ramani de electoral politics ta changaga thabak toge ha mi su mayam am le aduna mayam dugi marak ta gi adum mase adum thorok patab ne adum mase BJP khakta gi nate adi ruling party khakta gi nate adi opposition congress khakta gi wan te mase lo na bak sana bane adu akoina sum khanbada di mi se ख्वाइदगी हेन फबा मखन बसे मसिने दरकार ओइसे मियाम गि थबक तोरकदबा अदगी हुजिक्ति एमपी वने थादोरिसे राज्य सभा दनि थादोरिसे मरु ओइना मागी वर्क स्टेशन दि दिल्ली दो ओरिदोइने अदुना दिल्ली दल थेंलाकदबा मयाम जु थेंनबा ngamba बुतिक चाबा मियोइ खनबा दरकार ओइ ai पामी हाइदना ai ओइनिंगेना बकचोंग चोंग थोगा मदुरा खनबसे मतम जे हुजिक्ति मतम सुना दरबाय खले तसेंग थोरकदबा मी मयाम दि थेंनबा ngambadaba Parliament, inside the Parliament, outside the Parliament, lobby toroga Manipuri, Hanova Tavok Torpangam, whether Miwayama, Kanva Darkar Oi, Masi in Hajadi, ruling BJP, Adigimagi Sunction, Kamu Kotawanate, Congress Kesukarisu, Adum Agdani, Adu Mayam Dudagi, Kalaga, Maisu, Apavadu, Madunam, Hoi Muchel, and Manu quite again a pay. BJP Hoi Manung does some tie a Hoi Quire, and Taraba, Manung Dadum Yanadaba. Adi magi mi hedo dum le naram gani mi oi banina adana mai mi do pothona ba thaga na ba khana rakpa oramba yai adu national party ni swaida ngangna raga adu gi decision ji adi lor ka do nga hadi swaida gi mi do recommend toroga adana kana u recommend toroka ke ha di ngasi matam su election laktra bani nomination file to gi di ngasi no ni da dum lok thoro ka ne khali swaida phana nak pak ta nai khanai adu da pangang ngana bagi wani siang na haradi nominate tawdu mi si toana ma khadu ogale sui adu faida sum betong na wani national party ki character ni adigi ruling party oi bani na ruling da di ayam che adum lepning bani na adu ma taw bo bani adum soidana adum ngasi hayang si di ai soidana mi do thora dra na oi daw ngarang su BJP की नेशनल ऑर्गेनाइजेशन सेक्रेटरी रामाधवन सेक्रेटरी नॉर्थ ईस्ट इंचार्ज कोई पांड लागा जवाला लगी अदु कोई चीफ मिनिस्टर मुसमा की तोंगान तोंगान पार्टी की लुसिंग मसिंग उनरगा सु खनदोन वारे खनखरे दाव सी ओइ सेरक सिदा कोई अमु कोई कुकी इनपी कांगुना
ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯣꯏꯅ ꯇꯤꯀꯦꯠꯁꯤ ꯃꯣꯏꯒꯤ ꯀꯨꯀꯤ ꯃꯤꯍꯨꯠ ꯑꯃꯗ ꯑꯩꯈꯣꯏ ꯕꯤꯖꯦꯄꯤꯒꯤ ꯇꯤꯀꯦꯠ ꯄꯤꯕꯤꯅꯕ ꯄ꯭ꯔꯦꯁꯔ ꯇꯧꯔꯛꯄ ꯍꯥꯏꯖꯔꯛꯄ ꯂꯩ ꯃꯁꯤꯃꯛꯁꯨ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯅꯩꯅꯕꯁꯤꯡꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯄꯨꯟꯅ ꯇ꯭ꯔꯥꯏꯄꯥꯔꯇꯥ ꯆꯠꯊꯔꯤꯕ ꯑꯩꯈꯣꯏ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯂꯨꯞꯁꯤꯡꯒꯤ ꯁꯥꯟꯇꯤ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯂꯧꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯗꯥꯕꯤꯁꯤ ꯇꯧꯔꯛꯄ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯑꯦꯡꯒꯜ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯅꯔꯤ ꯇꯥꯃꯣ ꯁꯤꯗꯤ ꯇꯥꯃꯣ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯁꯤ ꯍꯣꯏ ꯗꯤꯃꯥꯟ ꯌꯥꯝ ꯀꯟꯅꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯍꯣꯏ ꯗꯤꯃꯥꯟ ꯈꯨꯗꯤꯡꯃꯛ ꯐꯪꯅꯤꯗꯤ ꯂꯩꯇꯦ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩ ꯁꯨꯃꯥꯏꯅ ꯄꯣꯂꯤꯇꯤꯛꯁꯀꯨꯝꯕ ꯀꯩꯅꯣꯗꯗꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯁꯤꯠ ꯑꯃꯈꯛꯇꯪ ꯊꯥꯕꯁꯤꯗꯗꯤ ꯑꯩꯒꯤ ꯃꯤ ꯄꯤꯌꯨ ꯑꯗꯨ ꯄꯤꯌꯨ ꯑꯗꯥ ꯄꯤꯌꯨꯅ ꯍꯥꯏꯕꯁꯤ ꯃꯁꯤꯃꯛꯇꯤ ꯑꯩꯗꯤ ꯈꯤꯇꯪ ꯁꯨꯝ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯁꯤ ꯃꯣꯏ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯇꯧꯅꯕ ꯑꯗꯨꯅ ꯐꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯥꯕꯗꯗꯤ ꯍꯧꯖꯤꯛꯁꯦ ꯁ꯭ꯋꯥꯏꯗ ꯆꯨꯝꯅꯒꯤ ꯁ꯭ꯋꯥꯏꯗ ꯕꯤꯖꯦꯄꯤꯒꯤ ꯂꯩꯔꯤꯕ ꯌꯨꯅꯤꯠꯁꯤꯗ ꯑꯗꯒꯤ ꯁ꯭ꯋꯥꯏꯗ ꯇꯛ ꯅꯠꯇꯅꯁꯨ ꯗꯤꯜꯂꯤꯗ ꯑꯣꯏꯅ ꯇꯛꯁꯟꯅꯔꯦ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯅ ꯑꯩ ꯃꯁꯤꯃꯛꯇꯤ ꯑꯩ ꯆꯞ ꯆꯥꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯏꯟꯇꯔꯇꯦꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯁꯣꯔꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯕꯤꯖꯦꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯔꯛꯀꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯇꯥꯕꯗꯤ ꯇꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯔꯦꯅ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯗꯨꯝ ꯉꯁꯤ ꯅꯣꯡꯅꯤꯁꯤꯗ ꯈꯪꯉꯅꯤ ꯍꯥꯏꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯅ ꯑꯗꯒꯤ ꯑꯗꯨꯋꯥꯏꯗ ꯂꯣꯕꯤ ꯇꯧꯕ ꯑꯗꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯑꯗꯒꯤ ꯄꯤꯁꯊꯣꯛꯀꯤ ꯑꯗꯨꯋꯥꯏꯗꯅ ꯄꯨꯁꯟꯕ ꯈꯣꯠꯄꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯩꯅ ꯍꯥꯏꯖꯔꯤꯗꯨꯅꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯛꯀꯗꯕ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯕ ꯃꯤꯑꯣꯏꯗꯣ ꯃꯗꯨ ꯈꯜꯂꯒ ꯊꯥꯕꯁꯤꯅ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯨꯝꯃꯦ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯂꯥꯛ ꯀꯨꯟꯇꯔꯦꯠ ꯀꯨꯟꯅꯤꯄꯥꯟꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯅꯤ나 ꯀꯥꯡꯂꯨꯞ ꯑꯃꯇꯪꯒꯤ ꯅꯠꯇꯕꯤꯗ ꯅꯠꯇꯦ ꯀꯨꯀꯤ ꯑꯣꯏꯒꯦꯔꯥ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯃꯨꯁꯂꯤꯝ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯑꯣꯏꯁꯅꯨ ꯇꯧꯗꯧ ꯃꯤ ꯑꯐꯕꯗꯨ ꯈꯜꯂꯒ ꯊꯥꯕꯗꯨꯅ ꯐꯩ ꯈꯜꯂꯤ ꯇꯥꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯨ ꯆꯠꯊꯔꯤ ꯑꯗꯨ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯑꯩꯈꯣꯏ ꯕ꯭ꯂꯣꯀꯦꯠ ꯑꯃꯁꯨ ꯇꯧꯔꯤ ꯍꯧꯖꯤꯛꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯪꯉꯛꯀꯗꯕ ꯊꯥꯎ ꯄꯨꯔꯛꯀꯗꯕ ꯒꯥꯔꯤ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯕ꯭ꯂꯣꯀꯦꯠꯅ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯄ ꯑꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯨꯝꯍꯩ ꯂꯩꯕ ꯃꯔꯝꯅ ꯑꯃꯨꯛ ꯂꯥꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯎꯁꯤ ꯐꯪꯉꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯃꯤꯄꯥꯏꯅꯕ ꯈꯔꯁꯨ ꯃꯌꯥꯝ ꯄꯣꯛꯅꯔꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯑꯣꯏꯜ ꯄꯝ ꯃꯌꯥꯝꯗ ꯌꯥꯎꯁꯪ ꯍꯧꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯆꯪꯁꯤꯟꯅꯔꯒ ꯀ꯭ꯌꯨꯗ ꯊꯥꯎ ꯍꯥꯟꯕꯒꯤ ꯐꯤꯕꯝ ꯆꯠꯊꯈꯤ ꯑꯗꯣ ꯇꯥꯃꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯍꯦꯛ ꯄꯦꯅꯤꯛ ꯑꯃ ꯍꯦꯛ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯐꯪꯉꯣꯏꯗ ꯍꯦꯛꯇ ꯄꯥꯈꯠꯄꯒꯤꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯑꯩꯈꯣꯏ ꯌꯥꯁꯤꯅꯣ ꯍꯦꯛ ꯊꯥꯎ ꯂꯧꯁꯤꯟꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯍꯥꯟꯅ ꯃꯃꯥꯡ ꯃꯊꯛꯇ ꯑꯗꯨꯝ ꯆꯠꯅꯔꯒ ꯂꯥꯛꯑꯦ ꯁꯤꯗꯤ ꯇꯥꯃꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯆꯨꯝꯃꯦ ꯑꯗꯣ ꯃꯃꯥꯡꯗꯒꯤ ꯂꯩꯁꯟꯅꯔꯒ ꯂꯥꯛꯅꯕꯁꯦ ꯃꯔꯨꯑꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯁꯦ ꯃꯁꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯀꯥꯟꯗꯗꯤ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯄꯥꯈꯠꯅꯩꯌꯦꯕ ꯑꯗꯩ ꯕ꯭ꯂꯣꯀꯦꯠ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯏꯁꯨꯁꯤ ꯈꯨꯟꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯩ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯏꯁꯨ ꯍꯥꯏꯒꯗ꯭ꯔꯥ ꯎ ꯌꯥꯜꯂꯨ ꯌꯥꯟꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯑꯗꯨꯒꯤ ꯑꯣꯏꯅ ꯇꯧꯏ ꯑꯗ ꯍꯦꯛꯇ ꯕ꯭ꯂꯣꯀꯦꯠ ꯇꯧꯁꯤꯜꯂꯛꯄꯁꯤꯗ ꯃꯌꯥꯝꯁꯤ ꯃꯤꯄꯥꯏꯌꯦꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯊꯦꯡꯅꯔꯤꯁꯦ ꯃꯣꯔ ꯗꯦꯟ 100 days ꯍꯦꯟꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯗꯤ ꯃꯌꯥꯝꯁꯤ ꯌꯥꯝ ꯋꯥꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯑꯣꯏ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯑꯣꯏꯜ ꯄꯝꯁꯤꯗ ꯒꯥꯔꯤ ꯃꯌꯥꯝꯁꯤ ꯀ꯭ꯌꯨ ꯂꯦꯡꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯑꯗꯨꯝ ꯑꯗꯨ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯕꯅꯤꯅ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯌꯥꯝ ꯂꯩ ꯍꯣꯏ ꯐꯅ ꯇꯧꯔꯁꯨ ꯄꯣꯠ ꯆꯩꯕꯨꯗꯤ ꯋꯥꯠꯍꯟꯕ ꯂꯩꯔꯣꯏ ꯑꯗꯨꯝ ꯀꯩꯅꯣꯗ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯇꯧꯔꯁꯨ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯗ ꯑꯗꯨꯝ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯑꯗꯨ ꯍꯥꯏꯕꯕꯨ ꯈꯤꯇꯪꯗꯤ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩ ꯑꯗꯨꯅ ꯃꯥꯅ ꯕ꯭ꯂꯣꯀꯦꯠ ꯇꯧ ꯀꯥꯟꯁꯤꯗꯗꯤ ꯄꯦꯅꯤꯛ ꯕꯥꯏꯌꯤꯡꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯂꯧꯁꯟꯅꯩ ꯑꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤ ꯕ꯭ꯂꯣꯀꯦꯠꯀꯨꯝꯕ ꯍꯥꯏꯋꯦ ꯕ꯭ꯂꯣꯀꯦꯠꯀꯨꯝꯕꯁꯤꯗꯤ ꯂꯥꯟꯒꯤ ꯃꯇꯝꯗꯒ ꯁꯤꯖꯤꯟꯅꯕ ꯁꯤꯒꯨꯝꯕ ꯃꯣꯗ ꯑꯣꯐ ꯃꯁꯤ ꯑꯦꯖꯤꯇꯦꯁꯟꯕꯨ ꯅꯠꯇꯦ ꯃꯌꯥꯝꯁꯤ ꯔꯥꯟꯖꯝꯗ ꯗꯤꯃꯥꯟ ꯇꯧꯕꯅꯦꯕ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯃꯇꯪꯗꯤ ꯑꯩ ꯇꯧꯍꯟꯅꯤꯡꯗꯦ ꯑꯇꯣꯞꯄ ꯑꯦꯅꯤ ꯃꯤꯟꯁ ꯑꯇꯣꯞꯄ ꯈꯣꯡꯖꯪ ꯃꯌꯥꯝ ꯑꯃ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯒ ꯄꯨꯟꯁꯤꯜꯂꯒ ꯑꯗꯒꯤ ꯊꯣꯛꯏꯕ ꯋꯥꯊꯣꯛꯁꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩ ꯕ꯭ꯂꯣꯀꯦꯠꯃꯛꯇꯤ ꯈꯤꯇꯪꯗꯤ ꯆꯨꯝꯗꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯤꯌꯥꯝꯁꯨ ꯄꯦꯅꯤꯛ ꯕꯥꯏꯌꯤꯡ ꯇꯧꯔꯒ ꯍꯦꯛꯇ ꯍꯦꯟꯖꯟꯅ ꯇꯧꯕꯁꯨ ꯑꯩ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯀꯩꯅꯣꯗ ꯁꯤꯕ ꯌꯥꯔꯣꯏ 100 days ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯗ ꯀꯔꯤꯝ ꯇꯧꯈꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔꯅꯦꯕ ꯑꯗꯨꯝ ꯃꯁꯤ ꯑꯗꯨꯝ ꯐꯪꯅꯤꯅ ꯑꯩ ꯊꯝꯖꯒꯦ ꯇꯥꯃꯣ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯦ ꯇꯥꯃꯣ ꯇꯦꯟꯇꯛꯅ ꯑꯩꯈꯣꯏ ꯑꯃꯇꯪ ꯊꯝꯖꯔꯕꯗ ꯑꯩꯈꯣꯏ ꯂꯧꯈꯠꯆꯕꯗ ꯉꯔꯥꯡꯁꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯃꯔꯤꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯁꯤꯇꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯗ꯭ꯔꯥꯏꯕ ꯆꯠꯊꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯅꯍꯥ ꯀꯌꯥ ꯑꯃ ꯐꯥꯒꯠꯈꯤꯕꯒꯤ ꯉꯔꯥꯡ ꯄꯥꯎ ꯂꯩ ꯇꯥꯃꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯨꯝꯍꯩꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯃ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯄ ꯅꯍꯥ ꯀꯌꯥ ꯑꯃꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯒ ꯅꯤꯁꯥ ꯆꯥ ꯊꯧꯕꯗꯤ ꯉꯔꯥꯡ ꯐꯥꯎꯕꯗ ꯑꯁꯤꯕꯃꯛꯇꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯃꯤꯑꯣꯏ 20-30ꯃꯨꯛ ꯑꯦꯛꯁꯤꯗꯦꯟ ꯇꯣꯉꯥꯟ ꯃꯐꯝ ꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯄꯣꯠꯁꯨ ꯂꯩ ꯇꯥꯃꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯃꯔꯤꯅ ꯅꯤꯁꯥꯒꯤ ꯗ꯭ꯔꯥꯏꯕ ꯆꯠꯊꯔꯛꯄ ꯄꯨꯂꯤꯁꯅ ꯆꯪꯁꯤꯜꯂꯕ ꯈꯣꯡꯖꯪ ꯑꯃꯁꯨꯡ ꯅꯍꯥꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯀꯟꯅ ꯊꯧꯕ ꯁꯤ ꯂꯦꯞꯅꯕ ꯑꯃꯁꯨꯡ ꯇꯥꯃꯣ ꯀꯩ ꯑꯄꯤꯜ ꯇꯧꯕꯤꯅꯤꯡꯕ ꯂꯩ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩ ꯇꯥꯃꯣ ꯑꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯂꯝꯕꯤꯗ ꯔꯣꯗ ꯁꯥꯏꯗ ꯌꯥꯝ ꯊꯦꯠꯂꯤꯀꯣ ꯑꯐꯇꯔ ꯋꯤꯁꯀꯤ ꯅꯣ ꯗ꯭ꯔꯥꯏꯚꯤꯡ ꯑꯗꯒꯤ ꯌꯥꯝ ꯁꯝꯅ ꯃꯁꯤ ꯌꯨ ꯅꯤꯁꯥ ꯌꯨ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯑꯇꯣꯞꯄ ꯇꯦꯕ꯭ꯂꯦꯠ ꯑꯣꯏꯒꯦꯔꯥ ꯗ꯭ꯔꯒ ꯑꯣꯏꯒꯦꯔꯥ ꯆꯥꯔꯒ ꯒꯥꯔꯤ ꯊꯧꯕ ꯍꯥꯏꯁꯦ ꯌꯥꯝ ꯐꯠꯇꯕꯅꯦꯕ ꯋꯥꯈꯜꯁꯤ
ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯧꯔꯤꯕ ꯃꯄꯨꯡꯁꯨ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯀ ꯇꯧꯔꯒ ꯑꯗꯩ ꯒꯥꯔꯤ ꯊꯧꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯇꯧꯔꯛꯄꯅꯤ ꯑꯗꯨꯝ ꯈꯔ ꯌꯥꯡꯅ ꯊꯧꯔꯒ ꯈꯔ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯈꯟꯕ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯒ ꯌꯥꯡꯅ ꯁꯔꯒ ꯌꯧꯋꯦꯅ ꯍꯥꯏꯅꯕꯁꯨ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅꯗꯤ ꯑꯩꯅ ꯍꯥꯏꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯅꯃꯥꯗ ꯑꯗꯒꯤ ꯅꯤꯁꯥ ꯅꯨꯡꯁꯥ ꯄꯪꯆꯥꯗ ꯆꯥꯁꯟꯕ ꯅꯤꯁꯥ ꯍꯥꯏꯁꯦ ꯁꯨꯡꯐꯠ ꯐꯠꯇꯕ ꯄꯣꯠꯅꯤ ꯑꯗꯨ ꯌꯥꯎꯁꯪꯒꯤꯅꯤ ꯀꯥꯏꯅ ꯑꯗꯨ ꯆꯥꯁꯜꯂꯒ ꯉꯥꯎꯁꯟꯅꯔꯒ ꯊꯧꯕꯗ ꯑꯗꯨꯝ ꯃꯤꯁꯤ ꯃꯤꯅꯥꯁꯦ ꯁꯨꯝ ꯃꯁꯤꯗ ꯂꯦꯞꯇ꯭ꯔꯗꯤ ꯌꯥꯎꯔꯛꯈꯤꯅꯦꯕ ꯑꯗꯨꯅ ꯄꯨꯂꯤꯁꯅꯁꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯂꯧꯈꯠꯄꯤꯕ ꯑꯗꯒꯤ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯅꯁꯨ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯥꯏꯅꯗꯥꯏꯅꯦ ꯀꯔꯤ ꯕ꯭ꯔꯍ꯭ꯃꯥꯅ ꯇꯣꯞ ꯆꯍꯤ ꯂꯤꯁꯤꯡ ꯇꯣꯞ ꯇꯧꯔꯁꯨ ꯄꯣꯛꯄ ꯉꯝꯗꯦꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨ ꯕ꯭ꯔꯍ꯭ꯃꯥꯅ ꯇꯣꯞ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤ ꯃꯤꯑꯣꯏꯕꯅ ꯄꯣꯛꯑꯗꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯝꯒꯦꯅ ꯈꯟꯒꯗꯕꯅꯤ ꯑꯗꯨ ꯇꯧꯕ ꯉꯝꯅꯅꯕ ꯑꯣꯟꯅ ꯇꯩꯅꯕ ꯂꯝꯕꯤꯗ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯂꯝꯕꯤꯔꯣꯝ ꯆꯠꯄꯅ ꯐꯩ ꯑꯗꯨꯅ ꯌꯥꯎꯁꯪ ꯀꯨꯝꯍꯩꯅꯤ ꯍꯥꯏꯗꯅ ꯅꯤꯁꯥ ꯃꯌꯥꯝ ꯆꯥꯁꯜꯂꯒ ꯉꯥꯎꯁꯟꯅꯗꯅ ꯒꯥꯔꯤ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯊꯧꯔ ꯇꯧꯕꯁꯦ ꯃꯁꯤ ꯊꯥꯗꯣꯛꯄ ꯐꯩ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯔꯒ ꯁꯤꯒꯨꯝꯕꯁꯦ ꯇꯧꯍꯟꯗꯅꯕ ꯑꯩ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯇꯥꯃꯣ ꯌꯦꯠꯁꯤꯟꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤꯗ ꯌꯥꯎꯈꯤꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯒꯤ ꯑꯣꯏꯈꯤꯕ ꯄꯥꯎ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯪꯕ ꯄꯥꯎꯁꯤꯡ ꯈꯔ ꯈꯟꯅ ꯅꯩꯅꯕꯗ ꯁꯔꯨꯛ ꯌꯥꯕꯤꯕꯗ ꯇꯥꯃꯣ ꯈꯣꯒꯦꯟꯗ꯭ꯔꯣ ꯈꯣꯟꯗ꯭ꯔꯥꯝꯕꯨꯁꯨ ꯑꯩꯈꯣꯏ ꯇꯣꯝ ꯇꯤꯚꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯍꯥꯛꯅꯁꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯄꯤꯅꯕꯤꯁꯤ